फाजिनखिब नागा मिसम तरुक नुमित मरीनि सुरबा फावबो थादोरखिद्रि फतनुंगदा थोक्लाबदि लेगान टेक्साक पुगदबनि हाइबग लोइना हौजि फाव थादोरकपगि पाउ लैथ्रि था सिगी तरा हुंदोनि कांगपोपि डिस्ट्रिक्ट की न्यू कैथल मानवी पीएस न कोनबा कोटलैंड अमसुंग कोटजिम गी लोनबा मफम अमदा कोकी खुलाई पाइब खुटपु अमन सथब ओइगनी थाजबा इम्बुस्ता थादौ सर्च लीडर याउन मियोय उहुम लैखिदबा अमसुम अतोप मरी न सोखिब थाउदोक थोख्रबा मतुंगदा कोकी अमसुम नागागी मैकेदिगी नकल अनिमक्की मिसम सिंह फाजिन पुनसिंदुना थमनरखरबा मतुंग नहन नकल अनिमकना पुन्ना मियोय कुनगनि पान थादोरखरबसु नागा फुरुकी मिसम तरुक्ति ngasi haibadi hauzik phau thadorokpagi pau leithri amasung wakat khongjang sangsingkhri naga misam taraga nipan asiga loinana auto rickshaw MN01Y3570 motorcycle AS04W5917 car MN05A7501 amasung auto rickshaw AS11CC 7414 su phajin kibaga loina miyoi sing asina paiba mobile phone sing su loksin ki miyoi taraga nipan asi lairon wifi khulda koki militant sing gari sing asida tongduna lakpadi gi khamlaga gari degi sing thaduna phu chairaba matungda phajin kibani haina su wakat kibani amaromna koki furuk ki miyoi khara su phajin ki haiba thaudok sing tholakpadagi furuk animak ki apex body singna pau phauna raba matungda nahan phawba nakal animak na phajin duna thamnarak quesing gi manungdagi miyoi taraga mari thadok naramlaga naga furuk ki miyoi taruk asidi ngasi phawba thadorакtabni haidi thagdo asigi matangna sangsilakpa khongjanga mari lainana indigenous peoples forum manipur gi advisor ke asangna phongdokibada koki terrorist sing naga misam taruk thadorактaba numit mari ni suraba phawbada state lengana phariba miyoi sing gi mathakta action lokatpa ngamdabasi ikainingai ni karigumba miyoi taruk asida fatanungda thoklabadi masigi teksak pumba manipur lengana pugadabani haidi koki terrorist sing misam taraga nipan phajin khibagi manungda naga nupi taraga ni thoi thadorakpa natana lamhoriba nupa taruk hauzik phau thadoraktabadagi naga gi luk kiyana makoibu tekta kaidana thadohanbiu haiduna ngarang makhan khulgi get sang pham sangshin kiba wakat khongjang na saruk yakhiba asang kasarna makatana phongdokhibada lamdam sida atarakam leitana hatningba matamna mi hapang hata hatpegi thabuk sa tharakpa hauzik su lepthri makhoi gi mathakta manipur amadi india lengana karisu tawba ngamdana koki narcotic singbu yokhattuna thamlakpa si khudakta leptrabadi tamma ngamdaba thawdo ama tholakpe masidana tana tolopi duna thamliba central forcing na misa miam ngak pangam loidaba oirabdi lamdam masirgi satpi khro miam puna manipur ngak sarge haikina su paus na makhatari thadaudi tongan ba furupni koki natraga koki political organization ge mari lengadi thadau inpi manipur kumjaing nising ani ka kunga taruk tagi tholakpa koki amasu mitai furup ani gi violence na maram oiraduna ayamba thadau miam gi punsi khudong thiningai oirakli haina thadau inpi manipur gi sirol amana phongdorakpaga loinana thadau furup asi koki militancy gi domination political ideology amasum pseudo nationalism gi saithing phanglaba furup ama oirakli haina su phongdorakli thadau amasum mitai furup ki marakta mangjongna wakhal tanakhre amasum thadau hariba furup asi tongan furup amani amasum furup asi koki nati amasum koki gi political organization natragana koki gi agenda sing mari leinati hairi maram asina thadauna naga furup ki marakta wakhal tanaba romda sangshiningi hairaduna aranba pauna thadau singbu khudong sadaba mayukna haningdi haina su phongdorakli thadau furuki miyoi punamakna su makhoibu koki nati thadau ni haina saktak piu haina su apel tawraduna thadau koki natragana thadau amasung koki haina saktak loidabani haidi thadau koki natragana thadau amasung koki haibisi yapham thokti masina samamnaba amasum aranna mong saktak pagi thong ohali haidi kwakta digi matam supagi oina tanthokli tha asigi taraga mari Assam police na kwakta digi mari yauna miyoi manga lupa crore kunga mathuga 0.36 rongi heroin amadi kaniga kona na phabada yaukhiba kwakta gi miyoi mari edu khul asidigi matam supagi oina tanthokle haina kwakta gi CSO manga gi advisor Ziauddin Aribamna kwakta kaithilda ngarang pangthokpa pawgi mifamda lapthokre hairi Pastor ahum heart khibagi thawdoka mari lainana kuhurna memorandum pisinkhri Kuki Women's Organization for Human Rights kuhura madi tungan su sampur base taw CSO singi Luchingba singna pastor ahum sakandaba singna ambush tawduna heart khibagi thawdo aduga mari lainana su sampur DC ki kuthang da Union Home Minister Amit Shah da memorandum ama pisinkhri
ngarang ayuk kuhorgi lusingduna Chuchampur masing yamlaba miyoi kyana saruk yadun rally ama satlaba matung memorandum adu Chuchampur district ki deputy commissioner da pisinkhibani Chuchampur DC gi kuthangda home minister Amit Shah da pisinkiba memorandum adu da thasi ki taraga homdoi pastor uhum nongmaina kaptuna hat kibigi thaudo aduna Kuki jau miyamna namna khunda leita aduna lairiba mafam singi search leader sing da natana masing yamlaba miyoi kya apha apunabaga loinana akitu jungbagi marakta lehali Pastor uhum nongmaina kaptuna khatkibagi thaudo odu matam kyagi mamangni Kuki jau miyambu namthaduna thamnaba satharakliba proxy attack ki manungsana satharakpa attack amani haina supali maram aduna Kuki jau miyamna matam kyadagi thengnaduna lakliba awaba saitheng asidagi kohonabigi dama Manipur amuk hana President rule thamduna Kuki jau miyamna namna khunda leita aduna lairiba mafam sing security gi ahen ma section thorang lokhatpaga loidana pastor uhum sakangnaba sing nongmaina kaptuna khatkibagi thaudo odubo awang thaki investigation tawduna mara laiba miyu sing sera ashigi lairiba logi matungina serak phanghangadabani hanasu taksinki sidanatana laiba asigi constitution piriba ayabagi matungina matam kyagi mamangni Kuki jau miyamna taliba separate administration ki demand si athuba matamda India lenga ki maikei digi thabak to onthokduna Kuki jau miyam tung koina ngak sienduna thamna ba honabada mathau taba thabak thoram sing lokhat piu hainasu home minister Amit Shah da memorandum pisinduna taksin khibani hari Thailand da train bus da thomjin bada miyoi nipan sikre Thailand gi konung Bangkok ta pochai pubo train amana public bus ta thomjin bada miyoi nipan sikre amasung kunthraga mangan aso opanangri ngara numiyung ba matungda pochai pubo train aduna bus aduna thomjin khibada bus adu maisakhi city adura leiba Irawan Medical Center na lebak thiba thaudo aduna miyoi nipan sikre haina phongdorkhri Bangkok police ki chief Orumpon Konde Sumrit na AFP News Agency da miyoi nipan sikre amasung kunthraga mangan aso opan mayoknari hainasu paudamki thaudo aduga mari lainana leiba adugi deputy transport minister Seripong angka sakuluke na paumi singda hai laikhidraba miyoi nipan adu bus manungda thengnarakibani bus adu da miyoi kya tonglakhi haibasu chapsana khamngamdri lebak thiba thaudo adu prime minister Anutin thamoi sokna nungai tabak phongdokpaga loinana thaudo adugi matangna thijinana ba yathang pikri amasum al Jazeera gi toni sengna Bangkok tagi pirakpa pawda mamara train aduna bus thomjin khibagi thaudo odu local time de numi jungba matung pung ahuga minute ni furom tarakpa do waide thokibani firefighter amasum rescue team na maraibak thiraba bus adudagi miyoi kya su kanma ngamkhi hairena su paw mana makhata na su report tawri hena paw sta makhata na su phungdorakli Mifam the Yanadabdi Kuki sing Yaukidi, Tasiki Tarahumdi, Embusta Lake Hidrava Tadaugi Pastor Muslim Sus, leader sing adu, Tadau Baptist Issue Muslim Atopa Baptist Buddhi sing Amatoena, Punsin the United Baptist Convention Pangtonaba, Chuchampur Kanaruraga Halakibani Haina, NSUD na Tadurakpa, Sirolaman Heidi, Siolasina Makata and Haidivana, Mapam the Kuki Church ki Makedi Convention Asigi, nomenclature the Kuki Heidi Wapam, Asiyahon Gadavani. Hai bigi matang na yanaraktabadagi tungda Kuki Church sing adum mifam adudagi withdraw tokki mifam du loiraba matung church leaders sing madi workers sing adu Chuchampur dagi kangpokpi tamna lakpada lebak thiba thaudo ru thokibani amaromda thaudo adugi matung tarakpada naga misam taruk fajin kibadu yaning di haina lup asigi makai digi phongdorakli